Hojik hojik Delhi se pajana hot ni Delhi ki rajniti pajana hot ni kaya matamda Rajiv Gandhi ki macha ani Priyanka Gandhi amati Rahul Gandhi makoi asina ni tawrakhi bataba ase lead tawri opposition ki leader makoi asina opposition ki mantri sing ase hojik ke am kanna dharna ni tawri se makoi na sangsad ki election commission ki office phawni asi dharna ki protest ki am chong thorak pase masida opposition party ki loina pun grabani aduka sathini am yairi masida ki khonlaw ko loina lak pasita election commission ki office chi yohandre marak tamo ko se detain ukre Rahul Gandhi Priyanka Gandhi makoi se police na phajin nan pukre aduka kari maram gino maram di election commission da makoi question arise mayam tawkre amasi Rahul Gandhi na bom moi bokha hen krabani election commission na BJP government ga handak ke ya andra ka masi tawki bani maudi ta seng na board ase huran ke bani aduka 2024 ki election ase masita BJP na ngam thokte amati na prime minister Narendra Modi prime minister oipam thokte masi question ni tana hojik yam kakan ba inna ba khona ba mari danger ni hojik India manung sida masi garam ni aduga hojik asigi wari tani aduga Delhi tana amuken hot ni protesters sing even MP sing sangsad sing phajilak ba se opposition ki leader yon phari ni tana masi ludribra ngasigi protest asigi main objective makoi election commission office ta chalaga wari sanarugani sini adu pumarak ta thatkre police na Priyanka Gandhi Rahul Gandhi makoi asina main oina thatna thamkre charak asida makoi phadana pure aduka Rahul Gandhi Priyanka Gandhi koi lauri sini already election commission karino BJP government asi karino amati India gat mandan aseta seng na existing the problem oirak le sini makoi lauri se India da maduki vote ki right mi amaki masaki vote ki right masiki phajaba se laiselaktre aduna masi tung the future kari oidori haiba India ki masi question ni rise tor siam diam di chop ko India amra ka to je prithvi ki myam na masi bu khanglam taram di kari orang mani atopa country da su asi ko mawari myam hoi adubu Rahul Gandhi ki question asida tasena maki genuine already election commission na su pi ga dabani tana aduka BJP ruling government asina su pi dori ni aduna masi gi CPU sini demands madam de ko ha taruk changna masi gi por asiti dokpani aduki mutu da khangbani adu masi Rahul Gandhi ki challenge da masi aseng bani sini aduga masi karigumba aina hari wase aran bani hari madugi proof piu sini hojika taksan ri ko ham problem ni Delhi sida naindara hojika prithvi da su naindara bani masi wari semauti vote asida something unfair means tauki oiba real pot oiba tunate amasung oiba duki against the top na at toraga pot se phangbude mathakta atopa unfair means season raga at atopa toraga election handaki singam khibani aduka prime minister Narendra Modi nei vote ngam dokti man handaki si prime minister oipam dokte hai basini Rahul Gandhi ko ki am akan ba claim aduga India asum hain tawdan sarpata the future da opposition kai de lera kadori amati public ki genuinity krai de lairi masi question asini aduga amromta Akhilesh Yadav hoyase ngasi am satiba thabak ni mana police ki barricade ka se masi kan tuna law na kala ka chunga chatpi ke phibam ju uri aduga Akhilesh Yadav 52 years sure sini hoji am nainari makoi khonjel makoi na lauri staff da happen wai Modi government down Modi sarkar down aduge matung da Modi government kayar he means thona leite chini kari kino ekhoina hair question asigi reply pi tripa aduga mang ngang da si haiba kari yatri mo masini makoi ki aduga matung da makoi ase cabinet se masida ki sangsad masida ki thoklaga chat pada asum phakre sini da marakta makoi se police ne barricade tawkre tawhandre chathandre aduga matung da makoi se pudan sakre sini aduga election commission ki mafam yaupa asi yohan kidre aduga masida nupi MLA MP masi loina pun khrabani kumai ki basakni yengba ya pot amri sini harise India masi result kari warakani masi election commission na masi gi reply mi dipya ka don ma opposition leader ki makoi da chawraba maralam ni thakri se madudi aikoi da proof lai sini aduga masi gi proof ase seng da ban proof to aikoi na harise lalian proof to asini ka suni genuinity web tar di kari warakani akan bagi dum rule haibutara natraga asum to unjaki dori bra hojik India da pipik lawre ke BJP se kai no chula khangre aduna ya ponte aseng ba achum ba se loina thattana ka tham ya ponte masi singa se pe pawning sige